Good morning. Ngasi card ki message minera se ko ado ngasi se yumja kaishan numit se ahambada number se 104 lere aduga color dana green color gumba do mana shinabi bai ko number ko ain haide number se 104 aduga color dana asang machu gumba kai gumba do mana chipi bai ko aduga amana sum chak thong moda kaino ma sum hapon habado any green color gi mana harasine ko haide tulsi leaves ni khangde natraga akoi gi maroi gumba harasine ko adum boy taraga so haidi mana ma ching subo ko matam da haitara dumai taroga happy bai ko ado koina ꯅꯨꯡꯇꯤꯒꯤ ꯌꯦꯡꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯀꯥꯔꯠꯁꯦ ꯑꯍꯨꯝ ꯈꯛꯇꯪ ꯂꯧꯊꯣꯛꯆꯔꯒꯦꯀꯣ ꯀꯥꯔꯠ ꯑꯍꯨꯝꯁꯤꯗꯒꯤ ꯑꯃ ꯆꯨꯁ ꯇꯧꯔꯒ ꯅꯝꯕꯔ 1 ꯅꯝꯕꯔ 2 ꯑꯦꯟ ꯅꯝꯕꯔ 3 ꯀꯣ ꯍꯥꯏꯗꯤ 1 2 3 ꯀꯣ 1 2 3 ꯁꯦ ꯐꯥꯔꯁ ꯀꯥꯔꯠ ꯀꯣ ꯐꯥꯔꯁ ꯀꯥꯔꯠꯁꯤꯗ ꯂꯩꯔꯦꯀꯣ ꯑꯍꯥꯟꯕꯒꯤ ꯀꯥꯔꯠꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕꯁꯤꯗ ꯂꯩꯔꯦ ꯑꯗꯨꯒ ꯑꯍꯨꯝꯁꯨꯕꯁꯤꯗ ꯂꯩꯔꯦꯀꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕ ꯑꯅꯤꯁꯨꯕ ꯑꯍꯨꯝꯁꯨꯕ ꯀꯣ ꯍꯥꯏꯗꯤ ꯐꯥꯔꯁ ꯀꯥꯔꯠ ꯈꯟꯕꯒ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ahamba card khanbangai ko ahamba first card se ko ngasi ki oina hai tare ko hadi mi punba hai tare ko imanabi gumba thengna ba yai ko hadi thaina gi imanabi ni khangde kuina thengna daba mi ni khangde kuina thengna daba marup ni khangde adumaina gumba thengna ba aduga ama su leina ko hadi mina gift gumba kai gumba pirakpa natraga hadi mina aigi damakta kaino ma tobirakpa ko pirakpa adumaina lei ko thaba inkhang gi matang da harasine ko hadi aigi damakta hadi lambi ma pibirakpa ni khangde guide gumba tobirak ni khangde adumaina toroga lai ko ahamba gi akhoi gi card ki message se ko ado ani shubom gi mene second card khan bangai gi oina haraga second card se ko ngasi se thabak se ko hai tare ngasi gi oina thabak se kitang thabak to matam da hadi possibilities ki chances se katang neme ko hadi dol sida possibility chances katang neme ha bagi ga hai bagi athadi kai no hamne hana gi lotion da po che khara leiri ko adu do loira matung da aingonda yaba khotpa adumai taroga leiba aduga ahum suba card ko ahum suba card sina hadi thabak chatpa matamda mai pa o haina dumaina pi ko hadi mai pa o haiba ya thadi success kumba lakpa adagi aina pami ba pot adumba mayam do pami bu pot haibe aigi dream ama goal ama target ama dumaina ga leiraga di adu do achieve tawba fulfill loiba dumaina tawraga lai ko sida hadi number third card sai taraga amna positive oina lae adu si sina khoi gi card ki message leire ko aduga timing se hai taraga ngasi gi oina timing se kei lege habado du zuma so hape yeminarase ko ma'am pung mariga minute keno kun mapan dagina ayuki ni ko sise ayuki mariga minute kun mapan daina taret ka minute yang khai mari phawom leire ko adagi ong mapan ga minute kun 36 daina 38 ga minute 53 phawom leire adagi ani ga minute nifu humdoi dagina pung taruk ka minute nipan phawom leire ko adai nungdangina taret ka minute kun manga dagina pung 38 ga minute 53 phawom leire ko aduga nongalamdaigina amaga minute yang khai mari dagina nongalamdaigi ahumga minute 12 phawom le sisina khoi gi ngasi gi oina afaba timing ado sida leire khoi gi daily card message se ma'am thank you